ngasi phongkiba tongan Manipuri siphongsingdagi maruibi ipausing myamna thamsigi ahanbada another record oina California da sukiba nungzuna tamthibi ising isau thonkhre makhatana akan manonglei nungsit yauna nong surakpagi oithokpa leidi haba mapalamgi ipausing myamna thamsigi ahanbada awang nungsup thangba California ngarang yum sakasha numita sukiba akan manungzu duna maramoiduna California gi awang nungsup thangwa mafam khra da tamthibi ising isau thonkhra matungda tapna nungzu gi sang hantarakpadi gi phibam khar fagan leire mafam asida sieliba turel singna sayol sigi aroiba suruk fawda si thabangam khibagi oithokpa leide hana leba sigi meteorologist Zach Feller amadi National Weather Service ki mekedigi phangdorkhre matung tabada Weather Prediction Center dagi pirakpa report amada mafam asida nong subagi amadi akan manonglei nungsit ki thawdo si makasa tharpa yai mathangi sayol dadi hanagi sangdagi hen akan manong amadi nonglei nungsit yauna sapu pirakpi oithokpa sang wangna lei haina Weather Service na phangdorkhre handak surakliba mong asina hanagi record puma thuwaibang ama nongzu am oigadawri hairi San Francisco da laiba downtown laukiba nungzugi sang amada mamangsegi December 13 tagi ngarang yum sakisa numiki ayuk phawbra sukiba nongi sang as inchi 13.6 oiki National Weather Service na makhatana phongdorakpada San Francisco International Airport Oakland City amadi Stockton City da numit taraga tarukni da phangkiba nungzugi record asi sa manab sangna phangki haina phongdorakre Central California da December 13 tagi surakiba nongzu asina mauksagi subu nongi sang sidagi hengana suki hari ngarang yum sakisa numita sitkiba akan nonglei nungsit aduda mafam aduda hauba uwa pomba thutek lamba amadi leptana subu nong aduna yum sakisa numiki ayuk phawba subadagi Mendocino County gi coast phawba imai wang nongi ising lufan ki hari akan manonglei nungsit aduna asauba upambi kya wal ocean tamna purakri atekpa uwa kya na maphamasi highway number 1 fawba putharakpadagi truck sing sizinaduna puthokna bonaki leba asigi manung fawna riba roadway kya sen tharakpa laikhom laina amadi un singna phumjin khibadagi lambi fawna bangamdana leiri Tanja the State Departments of Transportation ngarang yum sakisha numita maphamadu sieliba gari driver singda lambi edu ku member singna sengdoktriba phawba gari 1000 dana ba akan instruction pi khiba laikren su pausna makhatana phongdorak duga asumna memra tentakna thamjaramge amasu makasata jarak poina to pamaruibi pausun pijage myam punna loifum yeng taminasi atopa pawmana Karachi dagi Heathrow Airport tamna lakhiba cargo plane amana uranium paklammi haba wafam lu Pakistan yakidre British ki media man uranium taiba cargo package sama London gi Heathrow Airport thasi aroiba srukta Karachi dagi pairaklaga tarakhiana claim torkhiba dunga si Pakistan gi meke dagi yaning da phungdorakpaga loinana maphamadu tasengna asum wafam nati haina harakre hawkiba thagi aroiba srukta uraniums contaminate toraba cargo do Heathrow Airport tagi border officers singna phajalaba matungda British Counter Terrorism Police na thijinbagi thabak satharibani haina BBC na pirak report ama January 13 phongdokhiba lekhrabani London da phongba Sun newspaper na pirak report amada uranium singadu Pakistan lomdagi lakhibani posak singadu scrap mental yomsilaga purakhibani haina su report torakre report adu gi sabsaba pakhum piraduna to Pakistani official gi pirakpa pawdahai Wapam singadu sabsana asumanate thawdo adugi matangna UK gi mekedigi Pakistan official oiba pawm ta pirakhiba leitri haina su pakhumlakre Pakistani foreign officer spokesperson Mamta Zahira ngasi down newspaper phongdorakpada tholiba thawdo asigi matangna sabsab information amata official oina pirakthri maram aduna phangliba report si sabsana asengbadu oiroi haina makna thajaba le haina su pauksi eduda phongdorakhe Makasa tharak poina to papawm Ukraine atai leibak singna ting sing tharabadi Poland su leopard ting sing thagan hedi agency Landari ba Russia ga sokna riba land yumthangna riba Ukraine bu mating pangboina Poland na leopard ting company ama thana na bu warip lawri haina president Andrzej Duda na phungdokre tagom sum lalift khongsat ama pangthukliba Duda na ki maduri khongthang adu kifta international collision tengpi duna pangma matengi sarwa moina oithukata buwapni panba yabadi Poland gi lusingmusina Germany na sab leopard tanks in Ukraine thaga doribi international collision ama semnabigi matangna atai lebak singa wari sanari habegi ingit pi duna lakhi taigom sung makhoina
leibak sing adugi maming di pankidi labhifta news conference amada dudana ki matudi asigumba international collision amagi manung sana ikoina ting sing yoeba ahan ba package haibadi leopard ting sing company ama contribute taununa bogore blore Poland da pigadoriba ting sing amadi ati lebak sing pigadoriba leopard ki company singa loinana atai ting kya gi mating na Ukraine gi defense ki mapangal hena kan halagani company amada ting taraga mari legedabani hainasu dudana permission da panki dudama sum Lithuania gi president Gitanasna Ukraine gi president Volodymyr Zelensky ga Tel Aviv to unaki makoina unari badu look triangle of mutual cooperation gi manung sanani Zelensky ga unaba tu haki madudi lana tu mai pak na bagi damakta Ukraine ting sing marang kaina pami ira misgi matan apun megoe bu wore amalorak padu ngaidi masima roina supnagi leba amakhna ai khoida teng masing matik sana pi bangam loida wa dugini lusing bohum na makoi gi marakta makhata ba strategic partnership ki wafam su khana naina ki nauksedan hai Lithuania mas Polena Makatana Ukraine military political diplomatics economy amasu humanitarian support pinana bore laure yanisu paus da makatana fongdorakli makasa tarak poina to papaw Britain aron athop sing piramagi dama Iran ex official ama sibigi serak pikre Iran gi aron athop kya Britain pithoklamani have Iran gi defense minister gi hani gi official ama sibigi serak pi raina lebas gi judiciary na lothokre Iranian judiciary ki wapam paladuna major news agency ki report hai Iranian intelligence ministry na Teresa Akhabri kawi haina identify to ki bahana ki deputy defense minister do Britain gi damak Iran gi arun athup sing khanganaba hona kiba malem na corruption tawba hai Islamic ki violate tawba mari lainaba offense asig loina mapana information pi duna lebak ki internal amasum externals security ki mayokta thabak toram ki maral siki Yumsaki sunumita Iranian intelligence ministry ki website form by statement aman haki akabrina lebasi ki aruba strategic center sing sanction ki amasum marueba data collection tawduna MI6 haina su khangnaba UK gi secret intelligence service ta thakhen su paus na fundurakli paus lu shilapui na haki mamangda sungtu news service ta gi pirakpa update masang tanga myam thamjaram ge yamna nuwaitaba masum lebak thiba paw mas oidi Kalapahar vehicle collision thokpada miyoi ani spot mafamakta laikhidre haina su update tawrakli hairiba thagok sing asi irai numiki ngasi nungthinda Imphal Dimapur gi lambi am oiriba Kalapahar da hairiba lebak thiba thawdo asi individual anikha two wheeler vehicle da thawduna lakpa matamna hairiba lebak thieba thawdo asi thokibina haina su pausna makhatarakli aduga hairiba lebak thiba thawdo asi da laikhidraba miyoi sing adugi maming na ahanbada Satkhulen Hawkip say kungamanga son of Nelam from S. Laijang New Kaithilman bidegini adu anisuba miyesina Kaithingau say kungamari mahaksi Tengkong Pai Cycle dagin hari adu hari thawdo istorana ngasigi nungtilgi pung January gi tang taragom de ngasigi pung taragani thuiga makhai mung tarakpa matamda Kalapahar Police Outpost ki manakta Kangpokpi District Manipur da hairiba thawdo asi thokibina nisu pausna makhatarakli adu hausu kuina di myam paus matang ase lusinjarage masu myam puna no update ngaminasi